ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯇꯥꯏꯒꯔ. ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯦꯗꯚꯦꯟꯆꯔ ꯀꯦꯇꯥꯒꯣꯔꯤꯗ 2015ꯒꯤ ꯗꯤꯁꯦꯝꯕꯔ 16ꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯝꯅꯤ. ꯗꯥꯏꯔꯦꯛꯇꯔꯅ ꯄꯥꯛ ꯍꯨꯟ ꯖꯨꯡ. ꯃꯁꯤꯅ ꯐꯪꯂꯤꯕ ꯔꯦꯇꯤꯡꯅ IMDb 10ꯒꯤ ꯃꯅꯨꯡꯗ 7.2, Rotten Tomatoesꯅ 100%, Google ꯌꯨꯖꯔꯁꯅ 87 ꯂꯥꯏꯛ ꯄꯤꯈ꯭ꯔꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛ ꯐꯤꯂꯝꯁꯤ ꯍꯧꯔꯛꯄꯗ ꯂꯨꯁꯤꯟ ꯀꯧꯕ ꯁꯥꯗꯥꯟꯕ ꯅꯤꯄꯥ ꯑꯃ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯕꯨ ꯁꯥ ꯀꯥꯞꯄ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤ. ꯂꯨꯁꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯅ ꯁꯤꯕꯨ. ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯁꯤꯟ ꯁꯥꯗꯥꯟꯕ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ. ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯅ ꯁꯥꯗꯥꯟꯕ ꯆꯠꯀꯗꯧꯔꯤꯕꯁꯤꯗ ꯆꯥꯅꯕꯒꯤꯗꯃꯛ ꯆꯥꯛꯌꯣꯝ ꯈꯔ ꯌꯣꯝꯂꯤ. ꯃꯁꯤꯒꯤ ꯆꯥꯛꯌꯣꯝꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯂꯨ ꯑꯔꯧꯕ 4-5 ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯂꯨꯁꯤꯟꯅ ꯆꯥꯛꯌꯣꯝꯁꯤ ꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯠꯂꯝꯗꯥꯏꯁꯤꯗ ꯍꯥꯏꯔꯝꯂꯤ, ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯅ ꯆꯥꯛꯌꯣꯝ ꯄꯨꯔꯛꯅꯔꯝꯒꯅꯤ, ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯆꯥꯔꯒꯦ. ꯑꯩꯅ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯆꯥꯛꯌꯣꯝꯁꯤ ꯄꯨꯈ꯭ꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯒ ꯅꯪꯒꯗꯤ ꯀꯔꯤ ꯆꯥꯍꯧꯗꯣꯏꯅꯣ? ꯊꯝꯖꯜꯂꯨ, ꯅꯣꯏ ꯍꯣꯔꯦꯟ ꯆꯥꯅꯕ ꯊꯝꯃꯨ ꯍꯥꯏꯔꯝꯂꯒ ꯂꯨꯁꯤꯟ ꯆꯠꯈ꯭ꯔꯦ. ꯃꯁꯤꯅ ताꯛꯄꯗꯤ ꯂꯨꯁꯤꯟꯒꯤ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤ. ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯁꯥꯗꯥꯟꯕ ꯂꯨꯁꯤꯟ ꯃꯥꯎꯟꯠ ꯑꯦꯕꯂꯣꯟ ꯍꯥꯏꯔꯕ ꯆꯤꯡꯖꯥꯎꯁꯤ ꯌꯧꯔꯛꯂꯦ. ꯃꯥ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯎꯟ ꯆꯈꯣꯝ ꯑꯃꯁꯨ ꯆꯥꯁꯟꯗꯨꯅ ꯑꯗꯨꯃꯛ ꯎꯃꯪꯁꯤꯗ ꯆꯪꯁꯜꯂꯛꯂꯦ. ꯃꯥꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯨꯝ ꯆꯪꯁꯜꯂꯛꯄꯗ ꯁꯥ ꯈꯣꯡꯒꯨꯜ ꯑꯃꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤꯗꯨꯅ ꯏ ꯇꯥꯗꯨꯅ ꯂꯩꯕꯁꯤꯁꯨ ꯎꯔꯦ. ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯎꯁꯤꯡꯗ ꯆꯠꯈ꯭ꯔꯤꯕ ꯁꯥꯁꯤꯅ ꯈꯣꯠꯂꯝꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯕꯁꯤꯁꯨ ꯎꯔꯤ. ꯃꯁꯤꯗꯒꯤ ꯂꯨꯁꯤꯟ ꯆꯠꯈ꯭ꯔꯤꯕ ꯁꯥꯁꯤ ꯀꯔꯝꯕ ꯁꯥꯅꯣ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯕꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯥꯁꯤ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛ ꯅꯣꯡꯊꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯈꯠꯈ꯭ꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯃꯔꯨ ꯑꯃꯁꯨ ꯑꯃꯨꯛ ꯀꯥꯞꯊꯣꯛꯂꯤ. ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯂꯨꯁꯤꯟ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯒ ꯁꯥꯁꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯨꯝꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ. ꯃꯁꯤꯗ ꯀꯩ ꯑꯃ ꯌꯥꯝ ꯁ꯭ꯄꯤꯠ ꯌꯥꯡꯅ ꯆꯦꯟꯈꯤꯕꯁꯤ ꯎꯔꯦ. ꯃꯁꯤꯗꯒꯤ ꯂꯨꯁꯤꯟ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯟꯗꯨꯅ ꯀꯩꯁꯤ ꯐꯣꯡꯅ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯍꯧꯖꯤꯛ ꯀꯩꯁꯤꯁꯨ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯂꯨꯁꯤꯟꯅ lumdu ꯂꯩꯔꯤꯕꯁꯤ ꯎꯔꯦ. ꯁꯣꯝꯗ ꯂꯨꯁꯤꯟꯁꯨ ꯀꯩꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯒꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯀꯩꯁꯤꯗ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯀꯩꯁꯤꯁꯨ ꯂꯨꯁꯤꯟꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯆꯪꯁꯜꯂꯝꯕꯗꯒꯤ ꯌꯥꯡꯅ ꯆꯦꯟꯁꯜꯂꯛꯂꯤ. ꯂꯨꯁꯤꯟꯅꯁꯨ ꯑꯗꯨꯃꯛ ꯀꯩꯁꯤꯕꯨ ꯃꯐꯝ ꯆꯥꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯤ. ꯍꯧꯖꯤꯛ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯀꯩ ꯃꯎꯟ ꯑꯃ ꯄꯣꯔꯛꯇꯨꯅ ꯎꯠꯂꯤ. ꯑꯗꯨꯕꯨ ꯖꯦꯅꯔꯦꯜꯁꯤꯅ ꯄꯣꯔꯛꯂꯤꯕ ꯀꯩ ꯃꯎꯟꯁꯤ ꯄꯪꯆꯥꯎ ꯆꯥꯎꯕ ꯀꯩꯒꯤ ꯅꯠꯇꯦ, ꯑꯩ ꯄꯥꯝꯗꯦ, ꯃꯗꯨ ꯒꯕꯔꯅꯔꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ. ꯇꯁꯦꯡꯕꯗꯤ ꯃꯇꯝꯁꯤꯗ ꯀꯩꯅꯆꯤꯡꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯁꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯃꯎꯟ ꯃꯀꯣꯛꯁꯤꯡꯁꯤ ꯂꯧꯔꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯅꯔꯤ. ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯩ ꯃꯎꯟꯁꯤ ꯃꯐꯝꯁꯤꯗꯒꯤ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯖꯦꯅꯔꯦꯜꯁꯤꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯦꯖꯔ ꯑꯃꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯌꯦꯛꯅꯕ ꯐꯥꯔꯨꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯕ ꯑꯥꯔꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯃꯥꯡꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯎꯟꯠ ꯑꯦꯕꯂꯣꯟ ꯍꯥꯏꯔꯤꯕ ꯆꯤꯡꯗꯨꯗ ꯁꯥꯗꯣꯡ ꯃꯇꯠ ꯃꯇꯠ ꯑꯣꯏꯅ ꯐꯪꯈꯤ. ꯈꯔꯅ ꯑꯁꯤꯕ ꯃꯁꯥ ꯐꯥꯎꯕ ꯐꯪꯈꯤꯗꯦ. ꯃꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯁꯤꯗ ꯃꯦꯖꯔꯁꯤꯗꯤ ꯃꯗꯨ ꯑꯩ ꯈꯪꯖꯗꯦ ꯁꯥꯔ ꯍꯥꯏꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ. ꯖꯦꯅꯔꯦꯜꯁꯤꯅ ꯅꯪꯅ ꯈꯪꯖꯅꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤ. ꯅꯈꯣꯏ ꯃꯥꯎꯟꯠ ꯑꯦꯕꯂꯣꯟꯗ ꯂꯩꯔꯤꯕ ꯇꯥꯏꯒꯔ ꯀꯤꯡꯗꯨꯗꯤ ꯐꯥꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯁꯨ ꯈꯪꯉꯤ ꯂꯝꯂꯛꯀꯤ ꯖꯤꯕ ꯐꯥꯕ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯑꯊꯤꯡꯕ ꯊꯝꯅꯈ꯭ꯔꯦ. ꯑꯗꯨꯒ ꯅꯈꯣꯏ ꯀꯣꯔꯤꯌꯥꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯐꯝꯁꯤꯗꯒꯤ ꯀꯩꯁꯤꯡꯕꯨ ꯐꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ. ꯑꯗꯨꯅ ꯅꯪꯁꯨ ꯀꯣꯔꯤꯌꯥ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯝꯗꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ. ꯇꯁꯦꯡꯕꯗꯤ ꯖꯦꯅꯔꯦꯜꯁꯤꯅ ꯖꯄꯥꯟ ꯂꯥꯟꯃꯤꯒꯤ ꯖꯦꯅꯔꯦꯜꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯦꯖꯔꯁꯤꯅ ꯀꯣꯔꯤꯌꯥ ꯃꯆꯥꯅꯤ. ꯍꯥꯏꯕꯗꯤ ꯃꯇꯝꯁꯤ ꯖꯄꯥꯟꯅ ꯀꯣꯔꯤꯌꯥꯗ ꯔꯨꯜ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯅꯤ. ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯀꯣꯔꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯐꯣꯔꯁ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤꯕ ꯃꯇꯝꯅꯤ. ꯍꯧꯖꯤꯛ ꯖꯦꯅꯔꯦꯜꯁꯤꯅ ꯃꯦꯖꯔꯁꯤꯗ ꯃꯥꯎꯟꯠ ꯑꯦꯕꯂꯣꯟ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯒꯔ ꯀꯤꯡꯁꯤ ꯐꯥꯅꯕ ꯌꯥꯝ ꯊꯨꯅ ꯍꯣꯠꯅꯔꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ. ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯗꯥꯟꯕ ꯈꯔ ꯃꯥꯎꯟꯠ ꯑꯦꯕꯂꯣꯟ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯗ ꯆꯪꯁꯜꯂꯛꯂꯤ. ꯃꯁꯤꯕꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯃꯊꯥꯏ ꯀꯧꯕ ꯅꯤꯄꯥ ꯑꯃꯒ ꯆꯤꯜꯒꯨ ꯀꯧꯕ ꯑꯃꯒꯅꯤ. ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯆꯤꯡꯁꯤꯗ ꯁꯨꯝ ꯆꯪꯁꯜꯂꯛꯄꯗ ꯃꯇꯝ ꯈꯔ ꯀꯨꯏꯔꯕ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔ ꯊꯦꯡꯅꯔꯦ. ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯄꯥꯈꯠꯅꯔꯤ. ꯃꯊꯥꯏꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯒꯤ ꯈꯣꯡꯒꯨꯜꯁꯤꯡ ꯇꯥꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ. ꯃꯁꯤ ꯎꯕꯗ ꯆꯤꯜꯒꯨꯅꯁꯨ ꯃꯊꯥꯏꯗ ꯃꯁꯤꯒꯤ ꯀꯩꯁꯤꯗꯤ ꯀꯤꯂꯣ 100ꯗꯒꯤꯅ 500 ꯐꯥꯎꯕ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯔꯤ. ꯃꯊꯥꯏꯅꯁꯨ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯗ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯣꯛꯀꯨꯝꯕ ꯏꯁꯤꯡ ꯐꯪꯕ ꯖꯒꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ. ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ
ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯏꯁꯤꯡ ꯐꯪꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯥꯏ ꯑꯃꯗꯤ ꯆꯤꯜꯒꯨꯅꯁꯨ ꯈꯪꯂꯦ ꯀꯩꯁꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤ ꯐꯥꯎꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯆꯧꯕ ꯈꯣꯡꯒꯨꯜꯁꯤꯒꯤ ꯃꯅꯥꯛꯇ ꯀꯩ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯈꯔꯁꯨ ꯇꯥꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯊꯥꯏꯅ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯡ ꯊꯥꯛꯆꯟꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯃꯈꯣꯏ ꯃꯁꯤꯗ ꯌꯥꯔꯦꯛꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯝꯗ ꯉꯁꯥꯏ ꯖꯦꯅꯔꯦꯜꯅ ꯀꯩ ꯐꯥꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯔꯛꯈꯤꯕ ꯃꯦꯖꯔꯗꯨ ꯃꯥꯎꯟ ꯑꯦꯕꯂꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯍꯩꯁꯤꯡꯂꯕ ꯁꯥꯗꯥꯟꯕ ꯂꯨꯁꯤꯟꯁꯨ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛꯁꯤ ꯄꯣꯊꯥꯔꯕꯅꯤ ꯇꯧꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯦꯖꯔꯁꯤꯅ ꯂꯨꯁꯤꯟꯗ ꯅꯪ ꯑꯌꯨꯛꯁꯤꯗꯁꯨ ꯌꯨ ꯊꯛꯆꯜꯂꯕ꯭ꯔꯥ ꯂꯨꯁꯤꯟꯅ ꯍꯣꯏ ꯁꯥꯔ ꯌꯥꯝꯅ ꯊꯛꯄꯗꯤ ꯅꯠꯇꯦ ꯆꯥꯛꯃꯥꯡꯗ ꯄꯦꯛ ꯑꯃꯅꯤꯈꯛ ꯊꯥꯕ ꯈꯛꯇꯅꯤ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯄꯣꯊꯥꯖꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯦꯖꯔꯅ ꯂꯤꯑꯣꯁꯤꯟ ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯌꯥꯎ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯂꯨꯁꯤꯟꯅ ꯈꯨꯝꯂꯤ ꯁꯥꯔꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯑꯩ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ ꯍꯣꯏ ꯑꯩ ꯆꯤꯡꯗꯕꯨꯗꯤ ꯆꯠꯂꯤ ꯇꯧꯕꯇꯕꯨ ꯑꯩ ꯁꯥ ꯇꯥꯟꯕꯗꯤ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯁꯤꯡꯌꯦꯟ ꯊꯤꯕꯅꯤ ꯌꯦꯡꯉꯨꯇꯨ ꯑꯩꯒꯤ ꯈꯨꯠꯁꯤꯁꯨ ꯍꯧꯖꯤꯛ ꯅꯤꯛꯂꯕꯅꯤ ꯃꯁꯤꯅ ꯀꯔꯝꯅ ꯍꯧꯖꯤꯛꯄꯨ ꯁꯥ ꯑꯃꯨꯛ ꯐꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯟꯅꯅ ꯃꯦꯖꯔꯁꯤꯅ ꯂꯨꯁꯤꯟꯗ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯐꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯨꯁꯤꯟꯗꯤ ꯁꯥꯗꯥꯟꯕ ꯍꯥꯏꯕꯒꯤ ꯊꯕꯛꯁꯤ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯕꯗꯒꯤ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯤ ꯃꯦꯖꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯣꯏ ꯅꯪꯅ ꯁꯥꯗꯥꯟꯕ ꯍꯥꯏꯕ ꯊꯕꯛꯁꯤ ꯊꯥꯗꯣꯛꯂꯕꯁꯨ ꯇꯥꯏꯒꯔ ꯀꯤꯡꯗꯨꯒꯤ ꯂꯩꯐꯝꯗꯨꯗꯤ ꯑꯩꯈꯣꯏꯗ ꯇꯥꯛꯎ ꯃꯗꯨꯒꯤ ꯃꯃꯜꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯂꯨꯁꯤꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏ ꯆꯤꯡꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯁꯥꯎꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯨ ꯃꯗꯨꯒꯤ ꯐꯣꯟ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯥꯕꯨ ꯐꯥꯕ ꯍꯥꯠꯄꯒꯤ ꯋꯥꯈꯜꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯦꯖꯔ ꯁꯥꯎꯔꯛꯇꯨꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯇꯥꯎ ꯍꯅꯨꯕ ꯍꯧꯖꯤꯛꯁꯨ ꯅꯪꯉꯣꯟꯗ ꯃꯇꯝ ꯂꯩꯔꯤ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯨ ꯊꯕꯛꯁꯤ ꯍꯦꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗ ꯑꯩꯒꯤꯁꯨ ꯅꯪꯒꯤꯁꯨ ꯌꯥꯏꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯒꯤꯗꯤ ꯌꯧꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯝꯞꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯁꯤꯕꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯁꯤꯕꯨꯅ ꯄꯄꯥ ꯖꯄꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯁꯥꯗꯥꯟꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯕ ꯍꯥꯏꯔꯤꯕꯗꯨ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯨꯁꯤꯟꯅ ꯋꯥꯐꯝꯗꯨꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯀꯅꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯉꯤꯕꯅꯣ ꯍꯪꯂꯤ ꯁꯤꯕꯨꯅ ꯕꯥꯅꯗꯤ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯕꯒꯤ ꯋꯥꯅꯤ ꯕꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯕꯥꯅ ꯆꯠꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯂꯨꯁꯤꯟꯅ ꯃꯈꯣꯏꯁꯦ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤ ꯋꯥ ꯇꯥꯔꯨꯅꯨ ꯑꯉꯥꯡ ꯅꯪꯅ ꯋꯥꯐꯝꯁꯤꯗ ꯌꯥꯝ ꯈꯟꯖꯟꯒꯅꯨ ꯍꯥꯏꯗꯨꯅ ꯉꯥꯡꯂꯒ ꯃꯆꯥꯅꯨꯄꯥꯁꯤ ꯃꯌꯨꯝꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯃꯊꯥꯏ ꯑꯃꯗꯤ ꯆꯤꯜꯒꯨꯒꯤ ꯁꯥꯗꯥꯟꯕ ꯇꯤꯝꯁꯤꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯂꯥꯡꯗꯨꯗ ꯀꯩꯖꯥꯎ ꯑꯃ ꯊꯨꯔꯦ ꯀꯩꯁꯤꯒꯤ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯑꯁꯤꯕ ꯑꯣꯏꯅ ꯇꯥꯗꯨ ꯂꯩꯔꯤ ꯃꯁꯤ ꯃꯊꯥꯏ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯕꯅꯤ ꯃꯁꯤꯗ ꯀꯩ ꯃꯄꯤꯁꯤꯗꯤ ꯃꯉꯛꯁꯝꯗ ꯂꯥꯡꯁꯤ ꯇꯨꯔꯕꯁꯨ ꯌꯥꯝ ꯁꯥꯎꯅ ꯁꯥꯗꯥꯟꯕꯁꯤꯡꯁꯤꯗ ꯆꯣꯡꯁꯟꯗꯨꯅ ꯂꯥꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯊꯥꯏꯅꯁꯨ ꯍꯧꯖꯤꯛ ꯀꯩ ꯑꯃꯣꯝꯁꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯁꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗꯒꯤ ꯁꯣꯝꯗ ꯌꯥꯝ ꯆꯥꯎꯕ ꯀꯩ ꯑꯃꯃꯨꯛ ꯃꯥꯏꯀꯩꯁꯤ ꯇꯝꯅ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ ꯇꯁꯦꯡꯕꯗꯤ ꯆꯦꯜꯂꯛꯂꯤꯕ ꯀꯩꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯇꯥꯏꯒꯔ ꯀꯤꯡꯗꯨꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯊꯥꯏ ꯍꯣꯏꯅ ꯍꯥꯠꯈ꯭ꯔꯤꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯑꯅꯤꯒꯅꯤ ꯇꯥꯏꯒꯔ ꯀꯤꯡꯁꯨ ꯃꯁꯤꯕꯨ ꯈꯪꯕꯗꯒꯤ ꯁ꯭ꯄꯤꯠ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ ꯁꯣꯝꯗꯅ ꯃꯊꯥꯏ ꯑꯃꯗꯤ ꯆꯤꯜꯒꯨꯒꯤ ꯇꯤꯝꯁꯤꯅ ꯇꯥꯏꯒꯔ ꯀꯤꯡꯒꯤ ꯅꯨꯄꯤ ꯀꯩ ꯑꯃꯣꯝꯁꯤꯒ ꯃꯆꯥ ꯑꯅꯤꯒꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯊꯥꯡꯗꯨꯅ ꯄꯣꯔꯛꯂꯤ ꯃꯈꯣꯏꯅꯁꯨ ꯃꯁꯤ ꯊꯥꯡꯅ ꯍꯥꯏꯅꯔꯤ ꯌꯥꯝ ꯊꯨꯅ ꯎꯃꯪꯁꯤ ꯂꯥꯟꯊꯣꯛꯎꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯂꯥꯛꯂꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯏꯅ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯇꯥꯏꯒꯔ ꯀꯤꯡ ꯃꯥꯏꯀꯩꯁꯤ ꯇꯝꯅ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯛꯂꯕꯁꯨ ꯑꯋꯥꯡꯕ ꯂꯣꯛ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯥ ꯃꯈꯥ ꯇꯥꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯀꯣꯏꯅ ꯂꯥꯞꯅ ꯑꯗꯨꯃꯛ ꯌꯦꯡꯉꯛꯄꯗ ꯁꯥꯗꯥꯟꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯑꯅꯤꯒꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯡꯗꯨꯅ ꯄꯨꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝ ꯁꯥꯎꯅ ꯆꯤꯡꯃꯥꯏꯁꯤꯡꯁꯤ ꯅꯤꯟꯕ ꯃꯈꯩ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯥꯅ ꯈꯣꯡꯉꯛꯄꯁꯤꯗ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯥꯎꯟ ꯑꯦꯕꯂꯣꯟꯒꯤ ꯆꯤꯡꯈꯣꯡꯗ ꯁꯥꯔꯤꯕ ꯑꯥꯔꯃꯤ ꯀꯦꯝꯞꯁꯤꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯊꯥꯏ ꯍꯣꯏꯅ ꯉꯁꯥꯏ ꯐꯥꯈꯤꯕ ꯍꯥꯠꯇꯨꯅ ꯄꯨꯔꯛꯈ꯭ꯔꯕ ꯀꯩ ꯃꯃꯥꯝꯆꯥꯗꯨ ꯑꯥꯔꯃꯤꯁꯤꯡꯁꯤꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯊꯥꯏ ꯍꯣꯏꯅ ꯁꯥ ꯇꯥꯟꯗꯨꯅ ꯐꯥꯔꯤꯕꯁꯤ ꯑꯥꯔꯃꯤꯁꯤꯡꯁꯤꯒꯤ ꯌꯥꯊꯪꯅꯤ ꯃꯈꯣꯏ ꯃꯁꯤ ꯐꯥꯕꯒꯤ ꯄꯩꯁꯥꯁꯨ ꯑꯗꯨꯃꯛ ꯐꯪꯅꯤ ꯑꯗꯨꯒ ꯑꯃꯅ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯉꯝꯂꯒꯗꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜꯗꯨꯅ ꯃꯅꯥ ꯌꯥꯝ ꯆꯥꯎꯅ ꯂꯥꯎꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯀꯩ ꯃꯃꯥꯝꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯒ ꯑꯥꯔꯃꯤꯁꯤꯡꯁꯤꯒ ꯐꯣꯇꯣ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯀꯣꯔꯤꯌꯟ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯗꯤ ꯍꯧꯖꯤꯛ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯀꯩꯁꯤꯕꯨ ꯍꯥꯠꯂꯤꯕꯁꯤ
ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ꯫ ꯀꯦꯝ ꯃꯅꯨꯡꯗꯒꯤ ꯃꯦꯖꯔꯁꯤꯅꯁꯨ ꯃꯄꯥꯟꯗ ꯇꯧꯔꯤꯕꯁꯤꯡꯁꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯥꯗꯥꯟꯕ ꯃꯊꯥꯏ ꯆꯪꯉꯛꯂꯦ꯫ ꯃꯁꯤꯗ ꯃꯦꯖꯔꯅ ꯍꯥꯏꯔꯤ, ꯃꯐꯝꯁꯤꯒꯤ प्रꯖꯥꯁꯤꯡꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯊꯥꯏꯅ, ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯅ ꯀꯩꯖꯥꯎ ꯑꯃ ꯐꯥꯕ ꯉꯝꯕꯁꯤꯗ ꯌꯦꯡꯕ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯔꯤꯕ ꯀꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯇꯥꯏꯒꯔ ꯀꯤꯡꯗꯨꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯤ꯫ ꯃꯦꯖꯔꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯃꯊꯥꯏ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤꯗꯤ ꯇꯧꯔꯕ꯭ꯔꯥ? ꯃꯊꯥꯏꯅ, ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏ꯫ ꯃꯥꯗꯤ ꯀꯥ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ, ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯀꯩꯅꯤ꯫ ꯃꯊꯥꯏꯅ ꯀꯩꯁꯤꯕꯨ ꯊꯥꯒꯠꯇꯨꯅ ꯉꯥꯡꯕꯁꯤꯗ ꯃꯦꯖꯔꯁꯤ ꯁꯥꯎꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, ꯑꯣ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯀꯤꯗꯨꯅ ꯂꯩꯔꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯥꯗꯥꯟꯕꯅꯦ ꯍꯥꯏꯔꯤꯕꯗꯨ ꯏꯀꯥꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛꯇ ꯑꯃꯨꯛ ꯇꯥꯏꯒꯔ ꯀꯤꯡꯁꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯃꯛ ꯊꯕꯛꯁꯤꯗꯒꯤ ꯄꯣꯊꯥꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯂꯨ ꯃꯊꯥꯏ, ꯌꯥꯝ ꯊꯨꯅ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯨꯆꯣ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛꯇꯒꯤ ꯇꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯊꯥꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯞꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯄꯗ ꯑꯔꯣꯏꯕꯗ ꯃꯦꯖꯔꯁꯤꯅ, ꯅꯈꯣꯏ ꯁꯥꯗꯥꯟꯕ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯂꯨꯁꯤꯟꯁꯨ ꯑꯩꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯊꯥꯏꯅ, ꯃꯥꯕꯨ ꯅꯝꯗꯅ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤꯗ ꯌꯥꯎꯅꯕ ꯍꯣꯠꯅꯔꯣꯏꯁꯤ꯫ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ꯫ ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯇꯥꯏꯒꯔ ꯀꯤꯡꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯑꯃ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯥꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯥꯔꯃꯤ ꯀꯦꯝꯞꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯖꯦꯅꯔꯦꯜꯁꯤꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯦꯖꯔꯁꯤꯗ ꯍꯪꯂꯤ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯥꯏꯒꯔ ꯀꯤꯡꯗꯨꯒꯤ ꯃꯃꯤꯠ ꯅꯥꯝꯃꯈꯛ ꯎꯏ ꯍꯥꯏ, ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯪꯂꯤ꯫ ꯃꯦꯖꯔꯅ, ꯃꯥꯅꯤ ꯁꯥꯔ, ꯃꯌꯥꯝꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯄꯣꯛꯂꯛꯄꯗꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯗꯨꯅ ꯄꯣꯛꯂꯛꯏ ꯍꯥꯏ꯫ ꯖꯦꯅꯔꯦꯜꯅ, ꯃꯃꯤꯠ ꯅꯥꯝꯃꯈꯛꯇ ꯎꯕ ꯀꯩꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯅ ꯐꯥꯕ ꯉꯝꯗ꯭ꯔꯤ, ꯃꯥꯒꯤ ꯑꯔꯨꯝꯕꯗꯤ ꯀꯌꯥ ꯇꯥꯏ ꯍꯥꯏꯅꯩ? ꯃꯦꯖꯔꯅ, ꯁꯥꯔ, ꯃꯥꯒꯤ ꯈꯣꯡꯒꯨꯜꯁꯤꯡ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯍꯧꯖꯤꯛ ꯇꯥꯏꯒꯔ ꯀꯤꯡꯗꯨꯒꯤ ꯑꯔꯨꯝꯕꯁꯤ ꯀꯤꯂꯣ 100ꯗꯒꯤꯅ 500 ꯐꯥꯎꯕ ꯇꯥꯒꯅꯤ ꯍꯥꯏꯅꯩ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯖꯦꯅꯔꯦꯜꯁꯤꯗꯤ ꯄꯨꯡꯉꯛ ꯉꯛꯆꯔꯤ꯫ ꯑꯗꯨ ꯍꯥꯏꯔꯤ, ꯋꯥ, ꯑꯗꯨꯛ ꯆꯥꯎꯕ ꯀꯔꯤ ꯀꯤꯂꯣ 500ꯃꯨꯛ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕ? ꯃꯥꯅ ꯇꯁꯦꯡꯅꯕꯨ ꯑꯗꯨꯒꯤ ꯋꯦꯠꯇꯨ ꯂꯨꯝꯃꯝꯃꯒꯗꯤ ꯁꯪꯁꯥꯔꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯅꯤ꯫ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜꯁꯤꯗꯤ ꯇꯥꯏꯒꯔ ꯀꯤꯡꯅ ꯆꯥꯎꯔꯝꯒꯗꯕꯗꯨ ꯈꯟꯕꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯥꯅꯤꯡꯕ ꯐꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯊꯥꯏ ꯑꯃꯗꯤ ꯆꯤꯜꯒꯨꯒꯤ ꯁꯥꯗꯥꯟꯕ ꯇꯤꯝꯁꯤ ꯇꯥꯏꯒꯔ ꯀꯤꯡꯒꯤ ꯑꯁꯤꯕ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯐꯝ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯁꯤꯗ ꯆꯠꯅ ꯆꯤꯜꯒꯨꯅ ꯃꯊꯥꯏꯗ, ꯉꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯇꯥꯏꯒꯔ ꯀꯤꯡꯗꯨꯕꯨ ꯂꯥꯛꯀꯗ꯭ꯔꯅꯦ? ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯣ? ꯃꯊꯥꯏꯅ, ꯂꯥꯛꯀꯅꯤ, ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯕ ꯃꯆꯥꯁꯤꯒꯤ ꯃꯅꯝ ꯇꯥꯕꯗ ꯃꯥ ꯂꯩꯕ ꯉꯝꯗꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯠꯂꯤꯕꯁꯤ ꯇꯥꯏꯒꯔ ꯀꯤꯡꯅꯗꯤ ꯆꯤꯡꯗꯣꯡ ꯑꯃꯗꯒꯤ ꯂꯣꯏꯅ ꯎꯔꯤ꯫ ꯃꯥꯗꯤ ꯍꯧꯖꯤꯛ ꯖꯒꯥꯁꯤꯗ ꯑꯗꯨꯃꯛ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯊꯥꯏ ꯍꯣꯏꯁꯨ ꯖꯒꯥ ꯑꯃ ꯌꯦꯡꯗꯨꯅ ꯑꯁꯤꯕ ꯃꯆꯥꯁꯤ ꯊꯝꯂꯒ ꯑꯀꯣꯏꯕꯁꯤꯗ ꯃꯈꯜꯒꯤ ꯂꯥꯡ ꯃꯌꯥꯝ ꯊꯥꯛꯆꯟꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯇꯥꯏꯒꯔ ꯀꯤꯡꯅ ꯂꯨꯝꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯊꯥꯏ ꯍꯣꯏꯁꯨ ꯂꯥꯡ ꯊꯥꯛꯄꯁꯤ ꯂꯣꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯈꯔ ಲಾಪ್ನ ꯆꯠꯊꯣꯛꯂꯒ ꯀꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯊꯥꯏꯗꯤ ꯃꯌꯥꯝꯅ ꯃꯩ ꯇꯦꯛꯅꯔꯤꯕꯁꯤ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯅ ꯊꯥꯛꯂꯝꯂꯤꯕ ꯂꯥꯡꯗꯨꯗ ꯁꯥ ꯊꯨꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯩ ꯇꯦꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯤꯜꯒꯨꯗ ꯍꯥꯏꯔꯛꯂꯤ, ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯇꯥꯏꯒꯔ ꯀꯤꯡꯁꯤꯒꯤ ꯍꯥꯡꯇꯛꯇ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯃꯊꯥꯏꯒꯤ ꯃꯌꯥꯝꯕꯁꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯁꯤꯁꯨ ꯇꯥꯏꯒꯔ ꯀꯤꯡꯅ ꯈꯣꯠꯂꯝꯕꯗꯒꯤꯅꯤ ꯍꯥꯏꯅꯩ꯫ ꯃꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝꯂꯥ ꯍꯥꯏꯅ ꯆꯤꯜꯒꯨꯗ ꯍꯪꯂꯤ꯫ ꯆꯤꯜꯒꯨꯅ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯥꯏꯒꯔ ꯀꯤꯡꯅ ꯑꯩꯈꯣꯏꯒꯨꯝꯕ ꯁꯥꯗꯥꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯨ ꯉꯁꯤ ꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯣꯝꯗ ꯃꯊꯥꯏꯅ ꯂꯥꯡꯗ ꯁꯥ ꯊꯨꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯃꯌꯥꯝꯁꯤꯗ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯍꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯗꯥꯏꯔꯦꯛ ꯁꯥ ꯊꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯥꯝꯁꯤ ꯍꯧꯗꯨꯅ ꯂꯥꯡ ꯊꯥꯛꯐꯝ ꯖꯒꯥꯁꯤꯗ ꯑꯃꯨꯛ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯡꯁꯤꯡꯁꯤꯗ ꯊꯨꯔꯝꯂꯤꯕꯁꯤꯗꯤ ꯂꯝꯍꯨꯏ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯇꯥꯏꯒꯔ ꯀꯤꯡꯒꯤ ꯃꯆꯥ ꯑꯁꯤꯕꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯇꯥꯏꯒꯔ ꯀꯤꯡꯅ ꯌꯥꯝ ꯁꯤꯡꯅ ꯂꯝꯍꯨꯏꯁꯤꯡꯁꯤ ꯊꯥꯖꯟꯗꯨꯅ ꯂꯥꯡꯁꯤꯡꯁꯤꯗ ꯊꯨꯍꯜꯂꯒ ꯃꯥꯅ ꯃꯆꯥ ꯑꯁꯤꯕꯗꯨ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯊꯥꯏꯁꯨ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯐꯦꯟ ꯑꯣꯏꯕꯒꯤꯗꯃꯛ ꯌꯥꯝ ꯁꯥꯎꯅ ꯂꯝꯍꯨꯏꯁꯤꯡꯁꯤ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯥꯏꯒꯔ ꯀꯤꯡ ꯃꯆꯥ ꯑꯁꯤꯕꯁꯤ ꯄꯣꯔꯛꯇꯨꯅ ꯖꯒꯥ ꯑꯃꯗ ꯀꯣꯟꯗꯨꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯤ, ꯂꯦꯛꯁꯨ ꯂꯦꯛꯄꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯊꯥꯏ ꯃꯥꯎꯟꯠ ꯑꯦꯕꯂꯣꯟ ꯍꯥꯏꯔꯤꯕ ꯆꯤꯡꯒꯣꯟꯁꯤꯒꯤ ꯖꯒꯥꯁꯤꯡꯁꯤ ꯃꯦꯞ ꯄꯨꯊꯣꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯆꯤꯜꯒꯨꯁꯨ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯃꯊꯥꯏꯅ ꯍꯥꯏꯔꯤ,
ꯇꯥꯏꯒꯔ ꯀꯤꯡꯒꯤ ꯑꯁꯦꯡꯕ ꯃꯀꯣꯟꯗꯨ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯌꯧꯁꯜꯂꯤꯕꯁꯤ ꯃꯥꯒꯤ ꯃꯀꯣꯟ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯒꯔ ꯀꯤꯡꯁꯤꯕꯨ ꯐꯥꯗꯨꯅ ꯑꯆꯧꯕ ꯃꯅꯥꯗꯨ ꯂꯧꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯎꯁꯇꯥꯗ ꯑꯣꯏꯕꯤꯔꯝꯕ ꯂꯨꯁꯤꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯥꯏꯒꯔ ꯀꯤꯡꯒꯤ ꯃꯀꯣꯟꯗꯨ ꯇꯥꯛꯍꯜꯂꯨꯗꯕ ꯌꯥꯔꯣꯏ ꯃꯐꯝꯁꯤꯗ ꯃꯥ ꯈꯛꯇꯅꯤ ꯇꯥꯏꯒꯔ ꯀꯤꯡꯗꯨꯒꯤ ꯃꯀꯣꯟ ꯈꯪꯂꯤꯕꯁꯤ ꯃꯁꯤꯗ ꯆꯤꯜꯒꯨꯅꯗꯤ ꯃꯈꯣꯏꯒꯤ ꯎꯁꯇꯥꯗ ꯂꯨꯁꯤꯟꯗ ꯁꯥꯗꯥꯟꯕꯒꯤ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯑꯣꯏꯁꯤ ꯃꯥ ꯅꯧꯍꯧꯅꯅ ꯋꯥꯈꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯥ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯁꯜꯂꯨꯔꯒꯗꯤ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯨꯁꯤꯟꯅ ꯁꯥꯗꯥꯟꯕ ꯇꯣꯛꯈꯤꯕꯒꯤ ꯃꯔꯝꯁꯨ ꯋꯥꯔꯤ ꯑꯃ ꯃꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯁꯣꯏꯗꯅ ꯎꯔꯒꯅꯤ ꯍꯧꯖꯤꯛ ꯃꯊꯥꯏꯗꯤ ꯃꯈꯣꯏꯅ ꯇꯥꯏꯒꯔ ꯀꯤꯡꯁꯤꯕꯨ ꯐꯥꯗꯨꯅ ꯑꯆꯧꯕ ꯃꯅꯥꯁꯤ ꯂꯧꯁꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯎꯁꯇꯥꯗ ꯂꯨꯁꯤꯟꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯝꯕ ꯂꯨꯁꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯗ ꯂꯨꯁꯤꯟ ꯁꯥꯗꯥꯟꯕꯁꯤꯡꯁꯤ ꯎꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯂꯥꯛꯄꯁꯤꯗ ꯀꯧꯁꯟꯗ ꯌꯥꯗꯕꯗꯒꯤ ꯅꯛꯅ ꯂꯣꯏꯅꯔꯛꯄ ꯃꯊꯥꯏꯒ ꯆꯦꯜꯒꯨꯒ ꯏꯃꯨꯡꯗ ꯄꯨꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤ ꯃꯁꯤꯗ ꯂꯨꯁꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯁꯥꯗꯥꯟꯕꯁꯤꯡꯁꯤꯗ ꯅꯈꯣꯏ ꯂꯝꯃꯨꯏꯁꯤ ꯍꯥꯠꯄꯒꯤꯁꯨ ꯄꯩꯁꯥ ꯐꯪꯕ꯭ꯔꯥ ꯃꯁꯤꯗ ꯁꯥꯗꯥꯟꯕ ꯑꯃꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯪꯗ꯭ꯔꯁꯨ ꯈꯪꯕ ꯌꯥꯔꯕꯅꯤ ꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜ ꯂꯣꯏꯅ ꯂꯩ ꯈꯪꯉꯕ꯭ꯔꯥ ꯅꯥꯀꯟꯗꯒꯤ ꯁꯥꯗꯥꯟꯕ ꯑꯃꯅ ꯁꯤꯕꯨꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯕ ꯁꯥ ꯍꯥꯠꯂꯒꯅ ꯄꯩꯁꯥ ꯌꯥꯝꯅ ꯑꯃꯨꯛ ꯐꯪꯒꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯤꯕꯨꯅ ꯉꯛꯅ ꯃꯃꯤꯠ ꯂꯪꯈꯠꯇꯨꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯏꯒꯔ ꯀꯤꯡ ꯍꯥꯠꯂꯒꯗꯤ ꯄꯩꯁꯥꯗꯤ ꯀꯌꯥꯝ ꯐꯪꯒꯗꯣꯔꯤꯕꯅꯣ ꯁꯥꯗꯥꯟꯕꯁꯤꯅ ꯗꯃꯥ ꯑꯃ ꯐꯪꯒꯅꯤ ꯃꯗꯨꯗ ꯐꯪꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤ ꯅꯪꯅ ꯃꯪꯗ ꯐꯥꯎꯕ ꯎꯔꯝꯈꯤꯔꯣই ꯇꯥꯏꯒꯔ ꯀꯤꯡꯕꯨ ꯍꯥꯠꯄ ꯉꯝꯂꯒꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯦ ꯅꯪ ꯁꯍꯔꯗ ꯌꯨꯝ ꯂꯩꯗꯨꯅ ꯀꯥꯔ ꯂꯩꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯔꯒ ꯅꯆꯥꯅꯁꯨꯒ ꯄꯣꯛꯄ ꯉꯝꯒꯗꯣꯔꯤꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯗ ꯍꯥꯏꯖꯜꯂꯛꯂꯤ ꯑꯁꯦꯡꯕꯅꯤ ꯁꯤꯕꯨ ꯇꯥꯏꯒꯔ ꯀꯤꯡꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯗꯨꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯗꯕꯅꯤ ꯍꯧꯖꯤꯛ ꯁꯥꯗꯥꯟꯕꯁꯤꯡꯁꯤꯅ ꯍꯥꯏꯖꯜꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯁꯤꯕꯨꯗꯤ ꯅꯣꯛꯆꯗꯨꯅ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯆꯔꯤ ꯃꯁꯤꯗ ꯁꯥꯗꯥꯟꯕ ꯑꯃꯅ ꯅꯪꯅ ꯇꯔꯪꯗ ꯅꯣꯛꯂꯤꯗꯨ ꯅꯪ ꯇꯥꯏꯒꯔ ꯀꯤꯡꯕꯨ ꯍꯥꯠꯂꯒ ꯇꯁꯦꯡꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯒꯦ ꯈꯜꯂꯤꯕꯔꯥ ꯁꯤꯕꯨꯁꯨ ꯃꯥꯒꯤ ꯃꯪꯂꯥꯟꯁꯤꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯤ ꯍꯧꯖꯤꯛ ꯁꯤꯕꯨꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯗꯥꯟꯕ ꯃꯌꯥꯝꯁꯤꯅ ꯅꯣꯛꯁꯟꯗꯨꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯇꯁꯦꯡꯅ ꯃꯪꯂꯥꯟꯒꯁꯨ ꯁꯥꯒꯠꯆꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯅ ꯅꯣꯛꯁꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯌꯦꯡꯉꯣ ꯑꯉꯥꯡ ꯇꯥꯏꯒꯔ ꯀꯤꯡꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯋꯥꯈꯜ ꯁꯨꯈꯟ ꯈꯜꯂꯨꯈꯤꯅꯨ ꯌꯦꯡꯉꯨꯇꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤ ꯅꯪ ꯀꯃꯥꯏꯅ ꯀꯥꯞꯀꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯁꯤꯗ ꯁꯤꯕꯨꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯂꯤ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯇꯨꯕꯣ ꯑꯩꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯁꯥꯗꯥꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯁꯤ ꯅꯈꯣꯏ ꯀꯥꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯏꯗ ꯍꯧꯖꯤꯛꯁꯨ ꯁꯥꯗꯥꯟꯕꯒꯤ ꯏ ꯆꯦꯜꯂꯤꯕꯅꯤ ꯁꯣꯝꯗ ꯃꯅꯨꯡꯗꯅ ꯃꯊꯥꯏꯒ ꯆꯤꯜꯒꯨꯒꯅ ꯃꯈꯣꯏꯒꯤ ꯎꯁꯇꯥꯗ ꯑꯣꯏꯔꯝꯕ ꯂꯨꯁꯤꯟꯗ ꯍꯟꯗꯛꯀꯤ ꯇꯥꯏꯒꯔ ꯀꯤꯡ ꯐꯥꯕꯒꯤ ꯊꯧꯔꯥꯡꯁꯤꯗ ꯌꯥꯎꯅꯕ ꯀꯟꯅ ꯍꯥꯏꯖꯔꯤ ꯃꯁꯤꯗ ꯆꯤꯜꯒꯨꯅ ꯂꯨꯁꯤꯟꯗ ꯍꯥꯏꯔꯤ ꯎꯁꯇꯥꯗ ꯍꯧꯖꯤꯛ ꯀꯣꯔꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯀꯩꯁꯤ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯒꯗꯤ ꯃꯅꯥꯁꯨ ꯌꯥꯝ ꯆꯥꯎꯅ ꯐꯪꯒꯗꯧꯔꯤ ꯑꯗꯨꯅ ꯎꯁꯇꯥꯗꯁꯨ ꯍꯟꯗꯛꯀꯤ ꯊꯧꯔꯥꯡꯁꯤꯗ ꯌꯥꯎꯕꯤꯌꯨ ꯎꯁꯇꯥꯗꯅ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯋꯥꯈꯜꯗꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯑꯃꯗꯤ ꯋꯥꯈꯜꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯈꯣ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯤꯗ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯦꯟꯅ ꯅꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯃꯊꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯎꯁꯇꯥꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯎꯁꯇꯥꯗꯇꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤ ꯂꯨꯁꯤꯟꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯎꯟ ꯇꯥꯔꯛꯄ ꯌꯥꯔꯤꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯔꯥꯡꯗꯨ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯅꯈꯣꯏ ꯃꯇꯝ ꯑꯃ ꯑꯩꯒ ꯂꯣꯏꯅꯅ ꯀꯩ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕ ꯀꯩꯗꯨꯕꯨ ꯍꯥꯠꯅꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯊꯥꯏꯅ ꯎꯁꯇꯥꯗ ꯁꯥꯗꯥꯟꯕ ꯑꯩꯈꯣꯏꯅ ꯁꯥꯗꯥꯟꯕ ꯆꯠꯇ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯔꯣ ꯍꯥꯏꯔꯤꯕꯔꯥ ꯐꯔꯦ ꯎꯁꯇꯥꯗꯅ ꯇꯥꯏꯒꯔ ꯀꯤꯡꯗꯨ ꯍꯥꯠꯄ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯀꯣꯟꯗꯨ ꯐꯥꯎꯕꯗꯪꯗꯤ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯄꯨꯕꯤꯌꯨ ꯎꯁꯇꯥꯗ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯀꯣꯟ ꯈꯪꯂꯤꯕꯁꯤ ꯑꯗꯨꯅ ꯎꯁꯇꯥꯗꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯃꯥꯒꯤ ꯃꯀꯣꯟꯗꯨ ꯇꯥꯕ ꯂꯝꯕꯤꯗꯨꯗꯪ ꯇꯥꯛꯄꯤꯌꯨ ꯎꯁꯇꯥꯗꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯨ ꯑꯩꯈꯣꯏꯅ ꯈꯥꯏꯒꯅꯤ ꯃꯁꯤꯗ ꯂꯨꯁꯤꯟꯗꯤ ꯃꯗꯨ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯥꯏꯅ ꯃꯈꯥ ꯇꯥꯔꯤ ꯎꯁꯇꯥꯗ ꯇꯥꯏꯒꯔ ꯀꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯗꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯥꯠꯍꯧꯕꯅ ꯐꯠꯇ꯭ꯔꯥ ꯑꯗꯣꯝꯕꯨ ꯄꯩꯁꯥ ꯄꯥꯝꯕꯤꯗꯕ꯭ꯔꯣ ꯃꯁꯤꯗ ꯆꯤꯜꯒꯨꯅꯗꯤ ꯃꯊꯥꯏꯗ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯥꯝꯂꯤ ꯍꯧꯖꯤꯛ ꯎꯁꯇꯥꯗꯁꯨ ꯁꯥꯎꯔꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏꯅꯤꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯔꯦ
ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯁꯨ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯨꯅ ꯅꯈꯣꯏꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯊꯥꯏꯗꯤ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤꯁꯨ ꯀꯩꯗꯨꯒꯤ ꯍꯥꯡꯇꯛꯇ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯎꯁꯇꯥꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯔꯥꯟꯕ ꯌꯥꯎꯕ ꯎꯁꯇꯥꯗ ꯏꯇꯩꯃꯅ ꯂꯩꯈꯤꯗꯕꯗꯨ ꯑꯗꯣꯝꯒꯤ ꯅꯔꯥꯟ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯀꯩꯗꯨꯒꯤ ꯃꯔꯥꯜꯅꯤ ꯍꯧꯖꯤꯛ ꯂꯨꯁꯤꯟꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯅꯈꯣꯏꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯆꯤꯜꯒꯨꯅꯁꯨ ꯃꯈꯣꯏꯒꯤ ꯎꯁꯇꯥꯗ ꯂꯨꯁꯤꯟꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯤꯕ ꯃꯊꯥꯏꯕꯨ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯁꯤꯟꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯤꯟꯁꯤ ꯍꯧꯖꯤꯛ ꯁꯥꯗꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯡꯗꯨꯅ ꯇꯥꯏꯒꯔ ꯀꯤꯡꯕꯨ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗ ꯂꯨꯆꯤꯡꯂꯤꯕꯁꯤꯅ ꯂꯨꯁꯤꯟ ꯃꯁꯥꯃꯛꯅꯤ ꯃꯁꯤꯗ ꯂꯨꯁꯤꯟꯒꯤ ꯇꯤꯝꯁꯤꯅ ꯇꯥꯏꯒꯔ ꯀꯤꯡꯁꯤ ꯇꯥꯟꯅꯔꯛꯄꯗ ꯃꯥꯡꯂꯣꯝꯗ ꯊꯠꯇꯨꯅ ꯂꯩꯕ ꯁꯥꯗꯥꯟꯕꯁꯤꯡꯁꯤꯗꯤ ꯀꯩꯁꯤꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯃꯝꯂꯦ ꯃꯁꯤꯗ ꯍꯤꯡꯂꯝꯂꯤꯕꯁꯤ ꯃꯊꯥꯏ ꯈꯛꯇꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯀꯣꯟꯗꯨꯅ ꯃꯁꯥꯁꯨ ꯄꯨꯡꯁꯣꯛ ꯁꯣꯛꯇꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯎꯁꯇꯥꯗ ꯂꯨꯁꯤꯟꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯇꯥꯟꯅꯔꯤꯕ ꯇꯤꯝ ꯎꯁꯇꯥꯗ ꯍꯣꯏꯕꯨ ꯂꯝꯕꯤ ꯑꯣꯟꯅ ꯇꯩꯅ ꯄꯨꯈꯤꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯃꯥ ꯍꯧꯖꯤꯛ ꯎꯁꯇꯥꯗꯀꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ ꯃꯥ ꯌꯥꯝ ꯁꯥꯎꯕ ꯌꯥꯝ ꯇꯝꯊꯤꯕ ꯁꯥꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯎꯁꯇꯥꯗ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯌꯨ ꯌꯨꯝꯗ ꯀꯩꯗꯨ ꯑꯗꯣꯝꯒꯤ ꯌꯨꯝ ꯌꯧꯁꯟꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯂꯨꯁꯤꯟꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯄꯗ ꯀꯩꯗꯨ ꯂꯩꯕꯒꯤ ꯁꯃꯤꯟ ꯐꯪꯕꯗꯒꯤ ꯃꯥ ꯑꯣꯟꯗꯨꯅ ꯑꯦꯝ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤ ꯀꯩꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯍꯣꯡꯗꯨꯅ ꯇꯥꯍꯜꯂꯛꯂꯤ ꯑꯔꯣꯏꯕꯗ ꯃꯇꯨꯡꯂꯣꯝꯗ ꯌꯥꯝ ꯅꯛꯅ ꯉꯪꯂꯛꯄꯗꯒꯤ ꯂꯨꯁꯤꯟ ꯄꯟꯊꯕ ꯇꯧꯗꯅ ꯂꯩꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯂꯥꯎꯕꯁꯤ ꯇꯥꯕꯗꯒꯤ ꯂꯨꯁꯤꯟ ꯌꯥम पाखꯠना खोंगलई थुना चेंसलपदा माना कापलुरिबा नोंगमैसिदी मागी नुपीदो ओइना पांदुना लेरमले अदुगा टाइगर किंग सिना नाकंदा थैदोक्तुना लुसिनना कपलिबसी पेना येंगदुना लेरी हाइबदी टाइगर किंग सिगी ममासु लुसिनना हाना हातख्रबनी अदुना ngasiदी कैसिना लमन मुकुमगली मसी वारीसिसु मखा ताबा सिंदा सोइदन उरगनी अदुबो हजिक कैसिना लुसिनददी अटैक तौरमदबिदा चतख्रे मसीगी मरमसु लेरी मसीदगी सिनसी प्रजेनगी सिंदा मुग लाख्रे मसीदा लुसिनगा मचानुपा शिवुगा चिंगदा मना मसिंग मदी सिंगयन थीबा लापदा मचानुपा शिवुना हाइरी बाबा अदोमना हंतकी टाइगर किंग फावगी थबकसिदा यावरो हाइरिबिसि करिगिनो मखोइनासु बाबादगी मतेंग लौबा लाक्लमले करिगुम हंतक टाइगर किंग दु फाबा ngamlagadi मनादु बाबागिसु सरुक थुंगदोरिबा नत्रो वाफमसिदा मपा लुसिन खितंग छारप तौना अखोइ हजिक पैसा पाइदे हाइदुना चारा फावबदी हेंद्रीदना मचानुपा शिवुना मखा तारी आइसु खंगी बाबा हजिक सोले सदानबा ngamlaroy aduna baagi muhutta ai oina मखोगी थौरांगदु यावरबा करी काइगे मसिदा मपा लुसिन याम छावना मचादा ओनसंदुना नंग नचिंदु तुमिल लेबा हित्रबरा हा ओइरोय पारोयदबा वाखंदु खनगनु हाइबा नत्रा नंग हारिबिदो अंगांग मचागी थबक नत्ती नियक पा खलक खलकपा पंगाना ngang bo in tawradana haramlaga लुसिन मांग थादुना चतख्रे मसिदा मचानुपा शिवु याम छावना लेपतु लेहौरी अदुगा माना पाइरिबा चैसु अमदि खावसिंगि लंथोक्तुना लावरगा हाइरकली बाना मतम चुपदा आइसि अंगांग ओइना दुमा उदुना लेबिसि करिगिनो मसी करिगिनो हाइबियु आई सदानबा ngamloi खल्लिबरा आइसु सदानबा नंगी मचाने आइसु करिगि सदानबा ngammoidoriबनो हाइना याम सावगलकले मसिदा लुसिनना मुक मचासिबु थेमदुना इचाना करिगी वारी आई होजि हिंगदिबसिदी करिगी मी मतुंग इंदुना सदानबा चतकदोरिबनो इचागिदमक आई लेरी शिवुना असिगुम्बा पुंसिसिबु पुंसिरा कयां कुइना असिगुम्बा जंगलीगी पुंसिसिदा हिंगदोरिबनो बाबुदी फारे अहल ओइरे असिगुम्बा पुंसिसिदा मतम सांगना हिंगले अदुगा आइदी असिगुम्बा जंगलीगी पुंसिसिदा हिंगनिंगदे आइदी मिमानना सहरदा नुंगाइना हिंगबदु पामी नंगदौना चिंखोंग चिंयाजिदा लैबदी पामदे हारकपदगी लुसिन सावना फादबा ngamdabadagi मचानपादा खुपाकना थाख्रे मसिदगी मचानपासिबु कपतुना चेनख्रे लुसिनसु थमोय कायना लेहौरी मसिदगी सिबु आर्मी मेजर सिगी मनाक्ता लाक्तुना टाइगर किंग फाबगी थौरांगदुदा मासु यावगे हाइजरे मेजरनासु अंगांगसी लुसिनगी मचाने खंगबदगी राइफल अमा पीदुना सदानबसिदा यावगे अयाबा पीख्रे सिबुसु याम हरावना नोंगैसि पाइदुना थोख्रे तांजासिदा मठाइसु चंगछलगली हौजिक मेजरना मठाइदा टाइगर किंगी मकोंदु अंगांगसिसु खंगे हाय मठाइना पिसक पिक पंगांगसिना करी खंगदोरिबा माना खंगेना खंगलबदा चिंखोंग चिंयागी मफम खरा मंगाय शेंगना मकोंदु खंगनिबदी मपालु सिन्नी मेजरसिना अदु हौजिकती मचासु लाक्लबनिना
ꯃꯄꯥꯁꯨ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ